란톡셔리 샤이올시다 샤이올기 오이나 부톡셔바 샤이올시다 사이언스 매거진 ngasi기 토럼다 부드는 럭셔리 깡깡호 April kunmangabu World Malaria Day haina khangnai prithibig lebak kaya joy tawkhiba Alexander piklaba kang macha amana siktuna sikhi kang si makhalgi matung inna hingbagi matam su khetnai sawrakna numit kunma thoini dagina marifuni thoi phawwa hingduna lei malaria hariba laina si anopheles haiba kang amum amana sikbadagi thoanbani pulap paiba kang singi marakta kang laba yamna tangi lisingda marirom tani kang laba leiba amadi makhol tabada amo mayam paisille ekhoina u haina lawbada paisillakliba kang singado amo ngaktani porgangi marak thatna break masam tang logjake ting tong pyar lovely Nangi maithong uruba sajibu gulabna ikai jabini maramdi pyar lovely sizinaba pyar lovely ka naya shitrahar pyar akiba lovely nungsihanba akiba maithongdagi nungsihanba maithong onthokpa ngamba krimni pyar lovely adongi maithongda pyar lovely gi sakti masak khangbiu pyar lovely kanaya shitrahar pyar lovely sizinabana anauba ayek palai masagum ningthijagani hapta manatraga or chayol ama mapung phan pyar lovely sizinabana adongi uring mahing lanmai thanbigum semang anauba maithong lasing mapolgum paishilakpagum urok parengum aduga angauba sindurga angangba sindurga tot khairaga semba kusugum ningthijagani nupa amasung nupi masa singidi thadok naba yadraba maikhet ka beriga kwa maruga managa nganuga khongbanga gumbani maitai hidakni pyar lovely loinana hanubina pyar lovely siznaba hanubana essence peace kapa bharat ki lona amadi manipur gi sangbidhan thingde bye amadi sahi khudingi yauksang gi akhanaba offer firiba ama laibada amni habliba loinana 50 gram fee buy one gets two free the pam labadi amuktang yengbiu yengbagi dit paisa tingde free gidi loikhida ngairi baki di hayeng pyar lovely phangkham singde nupa masa singi oina masan natraga machi singi makeup box aduga nupi masa singi di masagi bek masa singdagi phangbigani natraga khoyamban sogumna thangmaiban irengban amasung national highway bandagi su phangbigani ting tong break matungda taranokshari makhataba program lawbirase matam aduda khuba anina pak thaduna kang khara halhaubasu yai masigi pattern haibadi kang labagi duplicate makhol lawduna all out bracket manungda kang hanaba electrical machine saribani kangkhal manungda kang pairabadi tumba sukya yade torchlight kaplabasu khutna mana kang hat panungai te candle churabasu kangkhan chakalli good night thaba yerum plate mai thaba odomos taiba kang hida kap thokpana hakchang sohalli paisa su tinghalli paisa tingdana organic oiba mongda kang singbu hingcha tawdana aki akhang nanghanba loinana machine thudekpa su yai kang machine thudekpa haiba thong asida longkot haibadi khudai asauba ama kangduna sikkadoriba mi aduda tumhallaga longkot aduna kupsin bigani aduga kuppiriba mi aduna kang khada lotuna laigani kang mayam aduna tumliba mi aduda loina si e khanglaba matungda ngasai gi kang khata lotliba mi aduna phi adu khang ching labadi kang sing adugi machine thudekpa yai or ABCD gi aroi budget kumna machine adu khoihan basu yai Japan gi foreign minister Yamang Tong Suzakina asumna hai haujik kang marang kaina leire hakung kaukibagi kang hidak aremba leikhibadu kumsi kapke yenglobada hapkhiba safuda kang marum marang kaina koksillam le hairi mahakna social media da thadorpa warol amada asumna hai nungthilge matamda kang sing atuna imungda karida amamad lot
ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯕꯗꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯀꯥꯡ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯍꯧꯔꯛꯄꯕꯨ ꯀꯥꯡꯅ ꯍꯧꯕ ꯀꯥꯡ ꯀꯥꯡꯍꯧ ꯀꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯣꯏꯖꯔꯦ ꯆꯌꯣꯜꯁꯤꯗ ꯁꯥꯏꯟꯁ ꯃꯦꯒꯥꯖꯤꯟ꯫ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯑꯅꯧꯕ ꯊꯧꯔꯝ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫